ꯃꯌꯥꯝ ꯚꯔꯥ ꯁꯟꯖꯔꯤ ꯆꯤꯡꯌꯥ ꯂꯩꯀꯥꯏ ꯕꯥꯏꯄꯥꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯅꯤ ꯑꯁꯤꯗ ꯂꯩꯔꯦ ꯕꯥꯏꯄꯥꯁꯁꯦ ꯁꯣꯝꯗ ꯆꯠꯈ꯭ꯔꯤꯁꯦ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯅꯤ ꯑꯁꯤꯗ ꯕꯥꯏꯄꯥꯁ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯛꯈꯤꯄꯨꯔ ꯂꯩꯔꯦ ꯚꯔꯥ ꯁꯟꯖꯔꯤ ꯍꯥꯏꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯔꯨꯝ ꯐꯖꯕ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯁꯤꯅꯤ ꯑꯆꯧꯕ ꯑꯩꯈꯣꯏ ꯑꯣꯐꯤꯁꯒꯨꯝꯕ ꯁꯥꯕ ꯌꯥꯕ ꯑꯣꯐꯤꯁꯒꯨꯝꯕꯒꯤ ꯆꯂꯥꯏꯕ ꯌꯥꯕ ꯔꯨꯝꯅꯤ ꯕꯥꯠꯔꯨꯝ ꯂꯦꯇꯤꯟ ꯂꯣꯏꯅ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯚ꯭ꯌꯨꯒꯁꯦ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯩꯈꯣꯏꯒꯤ ꯂꯐꯨꯒ ꯍꯧꯔꯒ ꯑꯗꯨꯝ ꯏꯪꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯣꯛꯁꯤꯖꯦꯟ ꯑꯐꯕ ꯆꯪꯉꯛꯄ ꯔꯨꯝ ꯑꯅꯤꯅꯤ ꯔꯨꯝ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯕ ꯔꯨꯝꯅꯤ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯃꯊꯛꯁꯨ ꯑꯩꯈꯣꯏ ꯐꯤꯅꯆꯤꯡꯕ ꯐꯧꯕ ꯌꯥꯕꯒꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏ ꯁꯤ ꯂꯝꯕꯤ ꯁꯦꯝ ꯔꯨꯝ ꯆꯞ ꯃꯥꯟꯅꯕ ꯔꯨꯝꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯁꯨꯝ ꯑꯃ ꯀꯅꯥꯒꯨꯝꯕꯅ ꯂꯩꯒꯗꯕ ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯆꯞ ꯃꯥꯟꯅꯩ ꯁꯤꯁꯨ ꯀꯅꯥꯒꯨꯝꯕꯅ ꯂꯧꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩ ꯀꯦꯞꯁꯟꯗ ꯀꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯒꯦ ꯃꯄꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯐꯤ ꯐꯧꯐꯝꯅꯆꯤꯡꯕꯗꯁꯨ ꯎꯠꯆꯔꯛꯀꯦ ꯕꯥꯏꯄꯥꯁ ꯁꯤꯗ ꯑꯩꯈꯣꯏ ꯐꯤꯅꯆꯤꯡꯕ ꯐꯧꯕ ꯑꯗꯨꯝ ꯌꯥꯔꯦ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯂꯣꯏꯅ ꯔꯦꯗꯤꯅꯤ ꯒꯨꯍꯥ ꯑꯃꯁꯨ ꯂꯩ ꯀꯔꯤꯒꯨꯝꯕ ꯒꯨꯍꯥꯒꯤ ꯑꯏꯪꯕ ꯏꯁꯤꯡꯅ ꯂꯨꯖꯅꯤꯡꯕ ꯃꯇꯝꯗ ꯂꯨꯖꯅꯤꯡꯉꯛꯑꯕꯁꯨ ꯒꯨꯍꯥꯒꯤ ꯑꯩ ꯎꯆꯔꯛꯏ ꯁꯣꯝꯗ ꯒꯨꯍꯥ ꯑꯃꯁꯨ ꯂꯩꯔꯦ ꯑꯏꯪꯕ ꯏꯁꯤꯡꯅ ꯂꯨꯖꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯁꯤꯒꯤ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯦ ꯒꯨꯍꯥꯗꯒꯤ ꯁꯤꯅ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯅꯥꯀꯥꯅꯤ ꯕ꯭ꯔꯤꯖ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯅꯤ ꯑꯥꯗ ꯃꯤ ꯒꯥꯔꯤꯒ ꯊꯧꯅꯔꯤꯁꯦ ꯕꯦꯅꯥꯀꯥꯅꯤ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯅꯤ ꯕ꯭ꯔꯤꯖ ꯑꯃ ꯕꯔꯥꯛ ꯊꯣꯡ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯚ꯭ꯌꯨꯅꯤ ꯆꯤꯡꯌꯥ ꯂꯩꯀꯥꯏ ꯀꯦꯞꯁꯟꯗ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯃꯄꯨꯒꯤ ꯁꯤꯗ ꯄꯥꯎ ꯐꯥꯎꯅꯕꯤꯅꯕ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ